Ahena kauribadu nupidu taraduna fat haifet yengkhali aduga masak khangdabaduda amuk lonthaduna hanagum karino adumu makata na thikri ahen mamitu pairap ngausinaba nupa macha singduda yenglai nupa macha singdu wa makata ramdri adum chatkri ahen nupiduda amuk onchinduna hanglai kari mangkhraga haibane adu kana nangna thiribadu baw aina hanglibase tabidraba Leisabi sumali na su pangla malene onthok nungai khidreda ahen na nganglibadu tabada nupi edu khangsau sore somba kai pambige aina thiriba janglaga somda kari kanage matha sabane noisi sumaina koi chachalaga mingonda intro taw leibro ahen du nupi du gi masaktuga khomtorakliba paukhumduga onthok na channa draduna khali Sakadi onthona inja tapjebig mali aduga sidi lai horini dana oi bema ai kai suang janing deko sarba nuksa marak sida tawribado nungai te nang bibai wani khomning traga to kaino thiaw roi bema chalage wadu hairaga hendu chatkige haiduna magok to leitholakpa da ngairi adubu kadum dagino ahan maksu oi dribi mi ai chalebi nupi ma changlaktuna nupi machaduda haibudo ehen tarai ibema Pangdrabra Yare Pangdrabadi Tirurano Tahaujarasana Pare Lao Baram Pamdu Yobuda Tinglebani Chalasi Nupidu gi mama mali ahan nupidu Nupi machadusu Makatare Imagi dag lainaba paisane kamdaune Imagi dag to Horen gile haudrabadya Aise Min onthona thakre Aina soidana tahanauri bani Kamdaune ima Asi hairaga nupi machado mamada nungaitana yenglai mama na machagi nungaitaba matawdu themjing biduna hairai langlet imana yare hairiba sibu nangbu tadrabro pharise kem khalluraga nugo tahaurabadi tahauredana kamdawni isorna aikhoigi oyuna tamlamdrabagini nupi machado langlen kaubajani mama na mingdu kaubadabada Ahendi punga ngakri aidi ngasai langlen kaina kaururi tude magi minga singbo ojani dana kadai dagi jangsin kaururi baide aduga moise mamagi dag leinaba paisa ta hora malene othona nungai khidrda aibu kari hidang no hanglaga leibiram lasirane hoi ngayak yeng bai dune asom dana langlen du mama da hairei ima Akai pisa khun mamido paisa duna achapot leituna charaga mabuk pokharaga siboirasana ayam sauningi mama do machana pibu yengduna hairei onthoi deibema adumnabo mingonda haibawna bro aikhoi de hena leita lairaba kanana paisa do khollaga maduna mabuk thana achapot leituna charamba oisana magi mabuk than baduna ngai oisana haina khangadabani ko ibema adumna mingonda ngangba jeibata hoide ko Mama machagi wari du tari ba hendu sumwari tarambadu tapna langlin hoiki manak changsilaktuna koirap hairei ima kaidabu yaurage kari tawbugino wari tawramni basiba langlin du ahena he changsilaga hanglakpaduda sauningna phat hairei aina ngasaina nangina thawraite haikraba natro nate nana kaigino adum hanglesiba machagi wadu tabada langlin du mama na chehelei langlen Nang bodum na mingonda ngang sa uhaduna imana tambi kibra mina wa maharade nang sa fajana pa khumbiga dabani ahen da onchilaga makhatare kaino ni bungo imagi chanape na chanchina na aina hidang ama leina bahaduna lupa chonga khak bigiba aduda na chanchina mamai ithak thakpada tahawra bajane aduge mana nungai tatana thiramli bani Ahendu nupi ahandu ki wadu tabada sat hairei ima nacha bulana khanbiganu nacha uhamta haijege nacha su kanglei hospital sida pathology department da doctor oina lejabani imagi da ki chedo nacha da amuk da bibiro nacha amuk da yengjege imana yabirati langlin ki mama do sat ahend hairei ibunga doctor yarni da ima hoise infal da ahan balak pani Aduna bara mafamsu thigadaba ima hoi thengkrani
Mathang amuk isorna chanbirabadi thengnasigo ima hoiga. Ahendu mahakki mamaidu khara maksina khamlai. Oi, ima, nachana mateng pangjagesu imana yabitrabanina nacha amuk chacharage. Ahengi mataududa langlindu kari khallurabanu khangde. Makhut machaduna tung onthokriba ahengi puritu tapyali. Ahendu tauriba mataududa khangprek khangladuna leithorai. Langlendu ahenna leithorakpaduda mamagi hidak chedu phatpisalaga sak kaglap haire. Doctor ne haibana tro. Se hidak se leini haibado leibiro. Nang si hospital sida doctor oye haibanina ai nang paisa da amuk singbala pige kem pagat kana. Ahendu langlengi mawongduda khangno no ningladuna haifit machindu kanglap nokladuna haire. Soidana singbala uko. Asiwadu hairaga ahen toibadu langlengi makutagi chedu lauraduna pharmacy lomduda changkri. Somdana mama na macha langlenda nganglei. Onthoi idebe manangba. Mingon chida nangna ngangna saiba. Tauriba mayamdo. Mina karisu nungai bahangna dego. Mina nuksidana bathabak yam tawi. Imadi onthong na ikai kre langle. Langlendu thawa iwa hek sadana khomdorei. Mana hidak lege haduna takpaduda lehen beiwani kai noima. Kem khalunu se. Aikoina amuk magi paisa do singdok pikra lore. Manging matha imana hangbi ho. Haina ahendu hidak sindu amata chithadana leiraduna langlen hoina leiriba adumda lai. Aduga hidak adu ahan nupi aduda piraduna hairei. Imagi hidak singdo surubra mukti yengbiu. Ainasu imagi hidak se ani loina leirabani. Langlen gi mamado ahen de yengduna nungshina hairei. Ibungo ichana tawbiribase imagi phamda mapan naitraba mateng ni khanje. Ichabu isorna matam pumbada thaujan bibo isana. Langlendu ahen de kirup yenglai. Adubu wadi nganglakte. Tasengbadi langlendu ahen na mamagi dak leibaduda mabukningda yam haraujaba masu kanna faujai. Leiba ngamlaroi khalamba mamagi dak tu leirabada penjerabani magi thamoidu. Natrabade mamada hore nungdangda wadoribani. Haujikti magi awaba du kokjari. Thagat wahai kaya haijaningbana loire. Machindu maring chali. Adubu ikai thibi ningolgi mapok oirubana thawaina haibasu ngamjakidri. Ahendu langlengi maithongda tariba penjaba haraubagi mamidu ujabada thamoida nokjari. Tapna hairei. Ima, nachasu mangolojege. Ima su langlenchu nada boisano. Narasu si aigi visiting card ni. Ai bi hekta thebiro. Natraga yamsa kaisaga iraiga ai hospital sida OPD da laigane soidana lakpiu. Asiwadu hairaga ahendu card ama langtholaga ahan nupidu da pirei. Aduga makha tarai. Aduima ichangi mingbudi imana kobada langlen kawe haiba khangjari. Imagisu nachamu ta khangjakige. Madu tabada langlengi mamado haifin noi. Aduga tapna hairei. Imagi mingbudi chanthoi kawi. Aikhoise arapa khungungdagini. Mafamsida nachangi gebagi training yawhangi tawbani. Madugi laklibani. Ahen sat khamlai. Adudi ima yam phaba thabakni. Tawanje aishu ima amadi changi mateng soidana pangjage. Ado ima nachagi gari su yaure kada yawgadabanu. Ai hekta thinjaramlage. Langlengi mama chanthoido ahengi waduda hairei. Yarni bungo. Nachani bani line da dum chatkhage. Khurai phawbadangida asang balam natreda. Ahen nokladuna hairei. Lambi thokleima. Nachasu pangkai yawdoini. Puna dum chatminakrase. Nacha dum thadajaramlage. Ahengi waduda langlen mama machadu yenglei. Aduga tapna chanthoina hairei. Phare ichana thinbiramlage hairabanina. Asiwadu haineraduna mama ibe machanthoi amade langlendu ahengi tung ilaktuna tapna karda karaduna phamkre. Ahendu tapna kargi thongdu thingjilamlaga masu front gi driver seat da momon noktuna phamkre. Haifit mamangi mirror dudai tungda phamliba langlenbu amuk huranduna yengjai. Asumna thorakbana khurai salan thongeurabada chanthoidu ahenda magi kardu khamna bahairei.
कार adu tapna lambi nakal aduda khamle langlen amadi mama ibe machan thoidu kumkri aduga lehaurage hairamlaga langlen do ahenda amuktang tapna lurakna na hanna yenglamlaga mamun noktuna changkri ahen thoibesu langlen bu amukhak noktuna tunglomde yengjaraga magi kardu thauraduna mayum maikei panglakli tathak yengliba mit ani yengbada aruba pukri kum ukhriba misna naton nakchi da ka kiba humange ere pakhachana hon kiba nuksa sor amukso masaga chanadana matum ngangthora kibo hai yengli makhai su pen khidrei tari makhai su okhidrei karam nubu oirakpa karibu thoklaba langlen bu ningsing ahen toibado langlen do magi mamita adumak oduna laikre ahen khangawduna haidoki yam phajai tasingna phajai nupi oibege awatpa amata he gyawdeda yengbada ina hek pambadu thokle hera angang sumale minaga koi khrade ai phangawdaba tare amukta tanaraga question da biyadrida majin majado peteng he kapladana phanabunu shiri aidi asi khanduna ahendu langlen buning sing magi kardu thorokpana mayum yorakle mayum yorabada sumangda magi kardu khamlamlaga imunglonda prap changlakpani mapana haibagum magi uncle nokul chando living room sofa da phamladuna ahen bu halakpa ngairamli ahen magi uncle da onchingduna hari uncle lakpiramle janunga thaklabronka nokul chando tapna khamlai thei ai ichabu halakpa ngairamli bani ichabu amukta unaduna yamluba wa khara tanage khanduna ngairamli bani ahendu magi uncle gi wadu tabada sat hari uncle karino uncle na takpining bhaibining bawada hekta takpiyo nachagi de uncle na takpibada pangthok charaga lore nachadabu sitaw haibiraga lore amukoi thoktrabasu hekta haibiyo makoina wari sanari ngai do ahen thoibagi mapai bungo diren du thoklai he icha yawraklunidana phare nang uncle se nang ngai badane cha anirak tum thakrabani ha phare napana cha kari wari no sane haibado sanaro nokul chan nokladunu khomai hoi itaw icha ge hekta sanarage ahen da onchingduna haire ipage ahen nang su khangbana cha nang babung na matam koiraba mamangda superintendent oina puramba nang su haujik oiriba kanglei hospital ki founder nang babung sanahaldo mataw gi mateng pangsinduna diren su haire oh phakrabani da itaw sanahaldo aikoi punna nokkhedana thabak ingkhang tawminaram kibado ngarang to oikhoi khalina itaw hek marai bak thidana magi factory mai chakpada yaukiduna ngantana lekhidre ngasi itawna na ningsinglakpase nataw so khangning ek ningsinglaida nokul chandu sor ama hondokladuna haire aduni itaw haujikti itaw sanal hek lekhidabadagi pumnamak magi manaw pratapna pumnamak ki chungso painaba laukaya tarokle diren sat haire taning di taw nokul chan madu oiroi da bawani itaw sanahal gilan thupum namak Daniel iduna macha singthoi bana chei kunipan hek subada phangdogi ngai duna leirabadubo sida kai amuk wani ngai lerike nokul chan sat haire itaw sanahal gi macha singthoi ba chei kunipan phare mapa gilan thumpam nama claim ai nak dalak duna claim to halarani haiduna icha singthoi babu yokliba makhura pradhapna aingonda hairari nokul chan gi wadu tabuda diren du tapna khomlai adugi wadu de itaw kari sukai da bawani haidana natawna khanjai maramde soto phangba haibase macha gi hakne madubu singthoi bana phangan khibada thoina nataw gi de kaidabra khale nokul chan tapna mataw diren bu yingduna haire itaw tasing hairabada aigi pukning sina iching na bawakhal kayana aigi kokse hek ngawali jomi tawna takpiba mapagi soto machana phangpham thokpani adubu itaw aikhoigi sarsana hal yamna singba tungi poram pumnamak mamitna uisanbada ubangamba budi loksing laikhraba miyoini kamdawna irai laina machagi damak adup yam khraba
Mirel taretna phamduna chabada tumnaroidaba maral mathum adubu irai laina hekta thamlamgani sinnaramgani. Diren angakpa amaga loinana hanglai. Hairi sibu itaw. Sir Sanahalna machagini haiduna thamlamba lanthon pumnamaki Daniel ado sir da laitabra. Aidi che changado itawgi khutta lai haiduna matam pumbada khanduna lakhibani. Nokul chan sat khomlai. Kadai dagi no itaw. Sir Sanahalna magi personal lawyer oina thanamlise aikhoi lawyer ahomni. Aikhoi gi iraktagi Sir Sanahalna aiga kara hena naknabaduda mayamna aingonda che chang ado sinaramba mipum khudingna manbani. Tasengni de aingonda adugumba che chang amata sinaramba di leite. Adubu karigumba amata hairamdi haibadi aisulan kane. Aina aroiba oina Sir Sanahalga thengna ubaduda Sir na che amakhak sinarame. Chi duda iramri base atai karisunate. Itaw direngi icha nupa icha ahen thoibagi mingni. Hairi bache se aigi wakhaldade yamna luba clue amani haina khanjai. Matam asukui bise itaw direnchu aihakum Sir Sanahalge aruba watana fam miyoi ama oirambanina itawgi maphamda mari lena bache changada sinaramgadra haina aina khanjaduna lakliba asine. Nahan makai wado haidabagi maramsu aina itawda leire khanduna thawaina khanjaludabani. Nokul jangi wahaiduda direndu pungangakri. Kadaidagi che changnu itawna takpiribasiba. Aduga matangsida aigi ichagi ming ahen thoiba haiduna paglaklambagi maramsu karisu leite. Aigi ichadi matamduda angang yamna oiri. Sengna Sir Sanahalgi macha sinthoibana faw chahi amarom hankibani. Aisu koksingauri. Aingondasu aina itawda aigi laiwei krabi imabu panduna wasaklibasini. Any documents amata sinaramba leikide. Aduga itawda Sir Sanahalna sinaramliba chedo aiga madi ichaga mari suklai leinade. Nokul chansu matin adu yothaduna hairi. Adude itaw. Sir Sanahalna aingonda piramliba cheduga mafam khangdriba property documents asiga karisu mari leinadrene. Adudi kari maramge. Diren jung hek khalaga satmagi matawda onchinduna hairi. Hoi ngaikho se itaw. Itaw ishanadi che changtugi marol adu ikibani. Aikhoi suloina khangawi. Masidi achumba wani. Adubu che changsingtugi paisiliba natraga sinarimliba misai. Aikhoina khangdribase yamna matha saba madi oire. Aikhoina amana amada suspect oina duna leiri. Aduga atopa itawgi matamtugi colleagues oiriba itaw ranbiramadi itaw kantadasu itawga pau phaunabirabra. Amukta moigasu hangnakisi. Makoida Sir Sanahalna sinaramlabasu kanana khangba. Direngi wadu tabada nokul chansu haifet khanta duna khomlai. Aisu madu hana jingnaraba mafamni itawna takpiribadu. Itaw ranbiramadi itaw kantagaigasu waridi satri. Adubu amuktang aikhoini changlaga kanada piramliba haibado amukta khangdokse. Matamduda punna aikhoy hum kokchang sinaduna akupa logi marol yauraba property inheritance documents sing adugi marol do ikibani. Diren tapna hairi. Okay. Adudi aikhoy pulap amukta phajana pulaga wadu lekhai tanaba tanarasi taw. Aduna itaw ranbirga itaw kantaga punna lagliba sandese ai chakle nama nungdagi matamda silage. Itaw su soidana lakbiru. Ai itaw khoida su paw haikrage. Itaw. Nokul chansu khomlai. Hoi. Itaw. Adudi sande ngai ba haibadu tare. Aisu chatnaba tawrage. Nachanupina lawba laklani. Ma thabak halakpada aibu lakhatlaro haikibani. Diren ngaklab. Hai risibu ichanupi liklaburani itaw. Nokul chan nokladuna khomai. Aha. Mane itaw. Nachanupi liklani. Diren sat hairi. Haima. Ichado. Nongma aina kortagi che malokhat pachapada chairap korta le hawine. Aha. Itawgi tung indana ichanupi su lawyer oi horene. Onthokna bu phakre itawgi di. Ukil gi dress to ichalik lana sel hobududi. Hai. Onthokna phajakre haiwane. Nokul chansu phagi tawduna makha tar e. Mapa ai laujadana ichado
masakpudi fajarabani itaw. Aha. Asi wadu saduna marup anido ngaihak nominari. Diren makha tarai. Ado itaw. Chak chanaba numitchi sinthoibabu mapasakna yokliba Pratababusu haigadra. Diren gi wadu tabada Nokulchan mamittu pairap yengladuna khomlai. Haiba yade. Aikhoi pulap chungsinaduna thegadariba pose Pratapta khanganba yaba nate. Unchana kupa mioibagi magi thamoida kari khalamba kanana khangpono. Aigi mityengna Sar Sanahalgi manaunupa Pratababuse mabuk chinama ising singdita. Diren su khomlai. Aduma khanba sulanganei taw. Haibadi mayambani I matumdai hundoklamlaba icha sinthoibabu Pratapna ngasi phawba mahi masing tamanduna semlakliba sinei taw. Mahakna karigumba phattaba mi oiramlade sinthoibado asumna luna kariso tawrina khalina tawna. Nokulchan satare. Ama oigera taw. Mafam khangdriba pose phajana khongol liraga aikhoi puni sinthoibagi makhuta sinase. Pratapta dibigumse. Diren du paukhum pirei. Itaw Pratapna logesu yaroida. Irai leina thamnamba potna teda Sar Sanahalna. Machabuluna khanjaba Sar Sanahalni. Adumangna haujik sibao Sar Sanahalna thamlamliba che changsing adugi khongul khangdribasini. Ngasai makai wari tariba ahen thoibadu sathari. Babung amadi uncle karigumba mata nachaijege. Sinthoibado aingondagi halabasu pisak piklingai haifeti ukre. Hoi, ai masakpudi ningsingba amata thoktre. Aina khanglibase thaina gi birthday da Sar Sanahana pibibani haiba ayekpa frame chanba phaucharong yekpa ayekpa laisina ma misami hoi. Aiha khaji di ningsingle. Nokulchan noklei. Icha ahendi makok se kaya dalai khrabano ne. Adumakna kop khraba medical gi lairik to paraga doctor phaudolaga oithokliba sini ne. Ha ahen uncle na ichabu ngai bodo karisu atopa maram laiteda. Aine ichabu udaba kuire haiduna ichagi masak yengningdana uncle na ngairambani. Phare adudi thengjilai uncle chu chatna batawrage. Aikhoi desu nang pabangsi puraga khara koiro une. Aikhoi likla khoi gadi nang bu paw phaunadrabo. Ahendu adum khamlai. Phaunari uncle number paine adum marak ta paw phaunai. 12 loisinkhibade adum khara dilamnakre. Hoi ai soidana koithora kenka. Asam nang hagwari sanaraba matung Nokulchan so litlana lawbalak laduna hankre.